Tabiriba Madimiteng Tabiribasungo Ahanbamaktada Ikai Kumnajari. Nasisu Amuk Pumnamakidamak Pujarakaba Flamasigi Mumming, The Platform. Hydro Flamasi, Spanish Flam Amani, Flamasi 2019 Gi, November 8 release Toki. Flamasi, Maru Oina, thriller Masung horror the base Toba, Flam Amani. Flamasina Funkiba rating sing. IMDb da 10 Gi Manungda 7. Rotten Tomatoes da 79%. Metacritic ta 73%. Aduga Google user singna 78% gi like toba adugum laba film amani. Film asida maru oina saktam langliba sing kharadang pallabada. Miharu gi saktam da Alexandra, Goreng gi saktam dana Ivan, Trimagasi gi saktam da Gorian, amasung Imaguiri gi saktam da Antonia. Film asigi director Galder Gaztelu-Urrutia. Hare adudi mayam yamna koithoktana film gi wari paring do oina pukning changminasi. Film ase horakpada yamna chawba jail ama ulai. Hairiba jail asida floor chama muk lairami. Jail asigi system asi yamna ngakpa amasung high maintain tawba makhalgi jail amani. Jail asigi kitchen chu ulai. Kitchen asida chef kayana makhal kayagi ahawba chananaba kaya thonglami. Jail asida maralgi matung ina floor khaiduptuna thami. Haibadi maral yamna chawdaba mina jail asigi mathak thangbada lei. Aduga maral khara chawba sing aduna mathang floor adugi makha tabada thami. Jail da lairiba mi sing aduda chananaba pibagi system adudi moving table amada chanaba khuding mak haplaga khwai mathaktagi mathang aroi floor yona kumtha halami. Hariba moving table adu platform haina kawi. Platform adu floor khuding makta minute ani leplamdaga makhada masa mathanta kumtha khigani. Minute ani leptun leiringaida jail da leiriba missing aduna chaning basaba yarami. Jail asida film asigi maru oiba miyoi ani lerami. Hariba miyoi ani asi jail asigi floor ni funipan subada lerami. Makoi ani adugi mamingdi amana Trimagasi kawi. Aduga amana Goreng kawi. Chanaba hapa platform adu makoi gi floor adu yauraklami. Trimagasina Goreng da hari nang ngamba makai chahoro. Adubo Goreng na table aduda mayam na charakpagi uba aduda hainaramde. Maramasina Goreng na platform adudagi sem amakak laurami. Trimagasidi platform adudagi lepa laitana mayam ama charami. Platform adu matam loiraduna amuk makagi floor da kumthaki. Platform adu kumthakibagi makoigi room temperature adu hengalaklami. Maramdi Trimagasina chananaba adu platform adudagi lauthoklaga thamhobagi damakta. Platform adudagi chananaba lauthoktuna thamhoba asi jail adugi rule gi wangmadani. Maramasina makhoigi room temperature adu asum hengalai. Lauhoriba chananaba posak adu amuk handoktri fawba natraga misak adu sidriba fawba asaba room temperature adu leptana thajinba asi jail asigi rule oirami. Goreng di jail aduda leiriba mipum khuding maktagi tongali. Mahakti lairik laisu yamna haiba misakni. Mahak jail asida churup thakpagi hainabi adu thaduk nanaba haiduna changlakhibani. Mahaki maral amata leite. Mahakna jail da changakpa aduda lairik amasu purai. Mahakna mafam aduda leibagi certificate su fangadoribani. Mathangi numitta chananaba yawa platform adu amuk lai. Maduda Trimagasina chananaba sing adu yamna thuna charami. Adubo Goreng di magi famfam adudagi lengdana lei. Maramdi mahak mayamgi aremba adu chaba hainadabana. Trimagasina chaba loiraga Goreng na kari amata chadaba aduda asumna hairi. Nahak na kari amata chadribano. Jail asigi makha thangmuda leiriba singdahamu. Makoina chanaba fangdabada kayagi matik wabano haibado. Aiso hana charamdi. Adubo upai karisu leite. Maramasina afangba si chaba tabani. Wahi asi taraga Goreng nungairamde. Maramdi jail adugi mathakta laibasing aduna makhada laibasingi kari amata khandana yamna chathokpa adugi damakta. Maramasina Goreng na jail adugi mathakta lairibasing aduda chananaba adu makhagi mising fangnanaba khajikta chananaba hairami. Adubo mathakta lairibasing aduna Gorengi wa adu tabiramde. Maramasina jail asigi makhada laibasing adu chava fangdabana ayamba sirami. Aduga miyoi amasu chananaba fangdabadagi masa mathanta sijarami. Trimagasina Goreng da hari asigumba thongdok asidi yamna toina thokpa thongdokni. Trimagasina amuk wari makha tari. Floor amada aina atopa misak amaga han leirami. Misak adu chananaba fangaktabadagi siki. Maduda aina upai leitriduna siriba miyoi adu chaki.
asumna makoi ani wari sanaringaida platform adu lakpagi matam loiraduna makoigi floor aduda yaurai maduda nupi ama yamna nungaitana famduna yauraklami gorengna nupi aduda kaidauba yaurabano haina hangbada nupi aduna paukhum amata pirakte trimaga sina gorengda hari kari amata hanglunu mana tawribasi ngasina ahanba nate tha khudingi laklibani aduga magi machanupa ama lei madu thiribani hai aduga magi floor da leiminaba adusu mana hatkre masaga leiminagani haiduna wari asitaraga gorengna yamna ngaklami tanja aduda platform adu amuk floor nifumapan subada kumlami floor nifumapan suba aduda leiba nupa anina platform aduda yauribi nupi aduda force taunanaba honarami maduda nupi aduna nupa ani adu khali aduga amuk platform aduda tongduna kumthaki nupi asigi maming miharu kawi asumna matam khara haukraba matungda gorengna jail asida leirakpa tha ama faraklami goreng amasung trimaga si asumna leiminarakpana yamna luna tinarami jail aduda nongmana platform adu floor makhadagi laklami aduga nongmana mathakdagi laklami makhadagi platform adu lakpada mathakta leiba misingsu chananaba phangdabana masa mathanta sirami nongma goreng amasung trimaga si tumduna lerami matam aduda makhoina khangi madudi jail aduda leriba mising adu wanthanaba gas thadorakle haiba hariba gas asi mafam aduda leriba mising aduge floor change taunabagi damaktani makhoi anina mabukningda khanjai madudi jail asigi mayai oiba floor da taraklabadi haiduna maramdi mayai da leirabadi chananaba platform aduda mathaktagi hauraklabasu makhadagi bo hauraklabasu chananaba kharada oirabasu phangi haiduna gorengna gyan tarakpada floor chamani fumathoi subada punduna lerami mahakna punsinlamliba adudagi nanthoknaba haiduna yamna kanna honaringaida trimaga si manakta changlutun hairi aina namgu puliba sigi maramdi aikhoina leiriba floor asi chamani fumathoini mafam asida chananaba yorakani yaurakloy haiba ai khangde karigumba aina puklamba si khangba ngamloktragadi nahakpo aina chananabagi damakta pulibani wahi asitaraga goreng thamoi sokna nungairamde maramde mahakna trimaga sibu chage haina nongmata khalude aduga trimaga sinadi goreng bu chananaba haiduna punsillaga thamlamba aduda asumna platform adu mafam aduda yaurakpada chananaba amata yauraklamde asumna numit humni suraklami adubo mafam aduda platform adu yauraklabasu chanabadi amata lemlaklamde trimaga sigi khangbagi pangal loisilaklami amasung goreng su punsinduna numit humni kari amata charaktabadagi mabuk yamna lamlami trimaga sina khangba ngamluktrabada goreng bu chananaba haiduna thang sorina lenba horami goreng khangba ngamdana kanna laurami tanja aduda platform adu floor aduda laklami platform aduda miharu kowbinupi ama yaurai miharuna thogdok adu ubada trimaga sida attack tawrami maram asidagi gorengna pulliba adudagi lauthoktuna trimaga sigi manakta changsinduna hatlami miharuna mafam aduda trimaga sigi masa adu chaba horami aduga goreng dasu chagera haina hanglami upai leitrabada goreng masung miharuna hingnana bahaiduna trimaga sigi masa adu khara khara charami matam khara leiraga trimaga sigi masa adu soglaktuna tin chen bahurai gorengna upai leitrabada hingnana bahaiduna tin chelaba trimaga sigi masa adu khara khara charami asumna wana khangduna tha ama hokre mathangi floor change tawbada gorengna gyan tarakpada floor kunthra mathoi subada lerami hairiba floor aduda nupi amasu lerami nupi adugi hui amasu lerami nupi asisu maral amata leitana gorengna lakhiba adumna jail asida lakhibani nupi asi jail asida hana thabak tawduna lerapani mahakna mafam asida laktringaida gorengi interview lawrakhibani mafam asigi experience khangingbagi damakta lakhibani makogi floor aduda platform adu laklami maduda nupi aduna chanaba khara magi hui aduda pijaraga aroiba makhada leiba mising aduna su chanaba haiduna mahakna charamde platform adu thangnaba makhagi floor adu yobada floor aduda leiriba mising aduna atopagi kari amata khandana yamna charami madu uraga nupi aduna sauraduna hari karinu nahana khalibado chanabadu makhagi kari mata khandana chariba karigino makhagi mising aduna nupi asigi wa amata tadana lepa leitana charami gorengna madu uraga saudun amukhai nakhoi adumna tawrabadi mathangdagi aikhoina
nakoi chaba yadanaba tawragani wahai asi tabadagi makhagi mising aduna chanaba adu kharatamak charaga makhada leiriba mising adu chanaba khaklami asumna tawduna makhada leiriba sing adu su chaba phanglami nongma platform aduda miharu yauraklami miharuna nupi adugi hui adu hatoklami maram asidagi nupi adu sauraktuna miharuga funarami masigi matungda nupi aduna magi hui adu sikhibagi nungaitana famlaga goreng da hari miharu si angawbini magi masa amata sulaitana masa thiribani magi mental control asi manglabani goreng na nupi adu da hanglai nahak na mafam asida karigi lakibano nupi aduna paukhum pirai ayhak cancer na narba misakni ai farak pasungam naroi yamna thuna sikragani asumna makhoi ani leirakpana tha ama amuk farak tuna floor change tawrami matang asidagi aikhoina khangi madudi jail asi floor chama chani khakta nate masing thingamdana lei haiba makoina floor change tawrakpada floor chani ga anida leirami gorengna gyan tarakpada nupi adu siduna leirami madu uraga gorengi wakhalda nupi adu laklaga asumna hairi aina siriba sigi maramdi nangna aibu chaduna nahak hinghongna bagini adubo gorengna nupi adu chabadi pamlamde maramdi nupi adu yamna mabuk phabi nupi ama oibana floor adu chani ga ani oibana platform adu lakpada chanaba kari amata yauruklamde gorengna magi lairi ki chena sing adu charami adubo upai amata leiraktrabada nupi adugi masa adu chaba horami asumna floor adu dasu tha ama suraktuna floor change tawrami gorengna gyan tarakpada floor number 7 da leirami floor aduda nupa ama suleirami nupa adugi thauri ama lei nupa aduna magi thauri adugi mateng dagi ahanba floor da chatnaba honarami adubo mi singna mateng pangbadi lairadana mahakpu interbirai maduda gorengna nupa adubo kanbirami gorengna nupa aduda aikhoi ani platform asida punna chatminasi hain hairi asumna makhoi anina platform aduda tonglaga floor sing aduda chana naba adu khara khara thunghalami nongmadi platform aduda makhoi anina tongduna chatpada miharu floor amada nupa amana hatke tawrami maduda gorengna miharu bu kanduna miharu hatke tawramba nupa adu hatki thaudok aduda goreng su soklami aduga miharu su yamna sathina soklami gorengna miharu gi manakta changsinduna yengbada yamna sathina sokpana maram oiraga miharu mafam adudagi siki makoina mafam adudagi platform aduda tongduna floor adugi khwaidagi mathak thangbada karami aduga floor adugi famung makada angang nupi masa ama leirami hairiba nupi masa asi miharuna thiriba mahaki macha nupi aduni nupi masa aduda chana naba khara yaurakpa adu pijaduna platform aduda amuk tongduna kumlaklami matam aduda gorenga lakminaba adusu sirami maramdi miharu kanba matamda nupa adudasu sathina sokhibana maram oiraga gorengna nupi masa adu puduna platform aduda tonglaga aroiba floor aduda lagami aroibagi floor aduda gorengna trimaga sibu urami trimaga sina goreng da hari nahak changyeng asida mai pakle gorengna trimaga si uriba si mahaki imagination da ubani trimaga sina makata na goreng da hari platform asi amuk handuna mathakta chatkragani adubo nupi masa asidi mafam asida lehuragani ayamba misingdi makhoi thona haladuna mai thiba adu masani yajakragani adubo nupi masa asi yemo kaya da nungsikraba nupi masa asigi matengdagi nahakna floor asigi aroiba asidi yaurlibani matang asidagi aikhoina khangde madudi goreng mafam asidagi hingna thokpa ngamkhigadra natraga ngamloidra haiba maramde mafam asigi maramda kana amatana khangba ngamdabana film asigi aroibada platform aduna mathakta kakhiba aduda nupi masa adusu platform aduda yauduna kakhatki aduga matang asida film asigi aroiba saruoiki film asida aikhoina tamba yaba para mayam ama yauri mathangi nungairiba film amada mayam punna amuk hana thengnaminasi ngasigi oinadi pomnamakpu ikai khumnajaraga matang asida tension jari